Manipur da haukiba pung kunmari asida mioi chama supna manga nauna COVID-19 positive oikre laina asna maram oiduna mioi amata sikide positivity rate chada manga dasmik mapal oiki Andro Kendra ke manung chanba yambem da miyang mifam pangthok lengai da hanagi minister T.A. Syam Kumar amadi intending candidate Laurembam Sanjoy gi supporters singi marakta khut thokna bada mioi taruk asok apanangkre North East Punungsiba Party na laingak lingay tanja asi lahoduna lamdam asigi culture chawkhatna ba hotna hausi haina Rajya Sabha MP Laisemba sana jawbana phongdokre Amadi mipung kudingmak COVID vaccine kapthoktuna COVID laina laijat asi Manipur dagi pumut muthatna bagi pandamda Manipur gi Chief Minister N Biren Singh na Imphal West District ki Vaccination Express hawdokre Miyam na government piba COVID-19 gi SOP sing ningtina ngak na chatuna chathokpa matamda mask upiba sanitizer sinaba khutsa sing na toina hambiba amasung foot taruki distance ngak na chatpa haiba chatna kanglon sing asitung induna COVID-19 dagi ngak thok minasi loina na chahi tarani pan gi mathakta laiba mioi singna COVID-19 vaccine soidina kapthokpiu khurumjari PONYTV na pizaba numidangi Manipuri pau bigeng tabiri basingbu Jennifer Sarmana taram nokjari hojik pau sandok na pizari Manipur da haukiba pung kunmari asida mioi chama supna manga nauna COVID-19 positive oikre laina asna maram oiduna mioi amata sikide punna sample lising ama chartret marphutara mari test tawbada hariba case sing asi confirm tawkhibani haina state ki COVID-19 command control room na hairi positivity rate asi chada manga dasmik mapal oiki hariba pungfam asda mioi nifu mapan covid agi fagalaktuna discharge tawkhre Hauzik state asigi COVID-19 case masing asi lak ama lising kunithoy chama supna nipan yaure loinena siki bamigi masingna lising ama chanipan marfu mangani haina COVID-19 command control room dagi thadorakpa cherol amana phongdokli Ngasi Andro Kendra gi manung chanba yambem da pangthokpa miyam gi election meeting amaga mari laidana hanagi minister T.A. Syam Kumar amadi intending candidate Laurembam Sanjoy gi supporters singi marakta khut thokna bada mioi taruk asok apanangkre yambem maikaida T.A. Syam Kumar bu boycott tawba lairabasu ngasi yaripok yambem makhagi mioi lising kayana Syam Kumar bu sagatuna miyam gi mifam ama pangthok lingaida hariba hingsa gi thodok asi thokhibani Lakadoriba State Assembly election da Andro AC da mide oinaba thorang tauriba Sanjoy bu saugat pamioi kayana mifam chathariba mafam aduda Go back Syam Kumar we support Sanjoy haiba kholau kaya lauduna thomjilakhi Maduda nakal anigi marakta mukna ba thoklakpadagi nongmai kapna baga loinana nung chai amadi utup watup sinaduna khut thoknakhi Thodok aduda mioi taruk asokapan nangki hairi Tungda masing yamlaba police sing thomji laktuna fibram adu laksinki ngasi yaripok yambem makha youth development committee na sinduna pangthokhiba Syam Kumar gi mifam aduda laikai gi ahal kaya su saruk yaki laikai gi mioi amana haiki kai maicha chawna ba yoklaga mapu chiklapagi thodok amani Andro Kendra da Syam Kumar gi supporters sing na mifam pangthokani haibagi pau fangbadagi atopa candidate ki mifam ama sinjin lakpa haibasi yamna fajadaba thawongi haiki mafam aduda Syam Kumar na haiki gunda na bot ka ba yaroi miyam na nungsina ba chatpa mathau tai yari ba makai mahak pu nungsibi ba singna khatna chaina ba yaudana bot tausi haina phongdokhi Chief Minister gi advisor su oiriba T.A. Syam Kumar bu taramna opagi thoram amaga loinana mifam ama yambe makha lekai youth development committee na sinduna pangthokhiba thoram aduda T.A. Syam Kumar na haiki Prajana yaraga bot kaga dabani gunda tauduna bot ka ba yaroi Praja miyam da kok no laga arthaniti khangna bevar laina thabak tawgadabani mahangna haiki yambem gi leiriba leirakhulak khudingmak numit nini humni gi manungda koilas tharagani luinena kadai kadai da development project paikhatpa mathau tabage haibadu naha sing maira paiwi sing amadi ahal laman kayaga kupna tanaraga hotnaminesi
Yambemda lairiba isingi awabasi koknaba water supply scheme ama thamnaba official order laire. Masi kadaida sagadage haibadu miyamna kupna khanaraga mafam chabada thamhausi haina mahakna makha taki. Thauram adu loisilakpada chakcha haijana bagi thaurang tauringaida mirep oigadawriba laurembam sanjoina luchingba magi worker singna nongmai kap tuna mafam aduda laklaga Syam Kumar gi thauram amata pangthokpa yaroi hairakpadagi candidate anigi worker singi marakta khut thokna khibani. ngasi pawda manaba miyangda MLA moina tawba ngamba tawba yaba tabak hedi ai karam kai dum tawjaki adu hujik malengoina amadi Manipur goina election je lakpaka khana chainaba mari yena matholakpa masi yam lai bakti bani aduna aina wangang basiki hawgelakpa mayam da appeal tawi madudi maruina yuchingda yam santi leina संविधान को थाजा पकड़ना यम इंग सिंगना अकोई इसागी म्यूट खन बता सोबत दायित्व लोबियो मी खन बदम दो खन थादा बिगनो मरी यन मखन थादा बिगनो अकोई इसा इसा तब 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 तो अंत की बुरा चित तवका अंत करी तब तब गनी बुरा अमांग से करी कर्म तब तब गनी कर्म कर्म तब तब कोई मांग ओसन गनी है तो समाना ना कोई खन में ना कांदा दी शांति तो पूरा करें अदना आई जो अमन अपन तो मधुती कोई जो खोम्बियो मोई जो खोम जगे आई जो मी ना मयिम ना डेमोक्रेसी ने संगत कनो है बदली मी मयिम ना संगत नो दे संगत ताया तना आई खुंगम का कुम चकांदा सोरोक सपदा थिंग मथमदबा अमथमदबा सोरोक सपदा अथिंग मथिंग लरदि कनाम बुग लेंग याना रो खाना सेना बिगी वखलोन मरि येना बिगी वखलोन जी थातो पेरगा फ्री एंड फेयर दा भोट अदुम खोमना जे संस्कार भारती मणिपुर प्राण सिंधुना लाइरिक फोंगबा अमदी अनिर्वचनीय कम कल्चरल इवनिंग प्रोग्राम की थौरम अमा ngasi DM कॉलेज ता लैबा JN मणिपुर डांस एकेडमी JNMDA इम्फाल दा पांगथोखरे थौरम अदुदा राज्य सभा MP महाराजा लैसेंबा सना जाउबा संस्कार भारती मणिपुर प्राण की प्रेसिडेंट प्रोफेसर आइस तोम्बी सिंह संस्कार भारती की ऑल इंडिया जनरल सेक्रेटरी P विलास सिंह अमसुंग JNMDA इम्फाल की डायरेक्टर इंचार्ज न सरुक याखी महाराजा लैसेंबा सना जाउबना थौरम अदुदा वांगांग लदुना हाइखी प्राइम मिनिस्टर नरेंद्र मोदी ने नॉर्थ ईस्ट पुता सेंगना नुंसी मोदी की स्पीच खुदिंगमक्ता नॉर्थ ईस्ट चाखतना इंडिया चाखतपा यारोय ततना पल्ली सेंटर की मिनिस्टर अमा हेक्ता स्टेट असिदा लाकपदा लमदम असिगी चिंगी तमगी आर्ट फॉर्म सिंग असी उत्सी महाकना मखा ताना हाइखी मणिपुर यूनिवर्सिटी ऑफ कल्चर असी सेंटर की थाकता पुखतनाबा जी किशन रेड्डी मिनिस्टर ऑफ डेवलपमेंट ऑफ नॉर्थ ईस्टर्न रीजन दा हाइजरुबदा महाकना हिरम असिगी मातांगदा सोयदना पार्लियामेंट पुखतुना खनरगनी हाइना थाजब पिरकपा लैख्रबनी नॉर्थ ईस्ट पु नुंसीबा पार्टी ने लेंगाकनेंगै तंजा असि लाहोदुना लमदम असिगी कल्चर अमसुंग ट्रेडिशन चौखटनाबा होटना हौसी हाइना महाकना मखा ताकी मिपुम खुदिंगमा कोविड वैक्सीन कापथोक्तुना कोविड लाइना लाइजेट असि मणिपुरदगी पुंगमुत मुथतनाबगी पांदमदा इहान हानबा ओइना युम युमदा चतुना युमथोंग खुदिंग चांगदुना लेमना कोविड वैक्सीन कापथोकनाबगी पांदमदा ngasi CM बंगलोदगी मणिपुर की चीफ मिनिस्टर एन बीरेन सिंहना फ्लैग ऑफ तौदुना इम्फाल वेस्ट डिस्ट्रिक्ट की वैक्सीनेशन एक्सप्रेस हौदोखरे इम्फाल दा मसा लायेंगनबा चटपा म्यांमार मचा मतई मनाव अनि सासिनबा आधार कार्ड पाइरमबगी मरालदा मोरे पुलिस चेक पोस्ट दगी फारी हौखिबा नुमित खरनी असिदा म्यांमार रोमदगी मणिपुर रोमदा नारोंदा चंगलकपा म्यांमार मचा कया अमा सासिनबा आधार कार्ड पाइरमबगी मरालदा फाबगी थौदोक थोकपा लैख्रे असिगुंबा आइन यादबा थौदोकसिंग असि थिंगनबा इम्फाल मोरे लंबीदा लैबा मोरे पुलिस चेक पोस्ट दा अकनबा जैक्सन थौरांग लखतुना लैरिबनी ngasi numit yung ba pung tarani thoi rom taba matamda more rom dagi passenger puduna lakpa eco van ama more police check post ta check ta chathaubada sasinaba aadhar card paiba Myanmar matai manaw ani adu yaramba thengnakhibani hairi faraba matai manaw ani adudi thangline ka fine fu kuntra manga amadi bungnuam lian ching kuntra ni thoi Myanmar gi khampat village tagini hairi faraba mioi ani asna pairamba sasinaba aadhar card sing aduda नुपा अदुगी मिंग कप्पू हाइना थाई अदुगा नुपी अदुना बोइनु हाइना थाई लोइनना लैफमना चुराचांदपुर हाइना यावरी
Makhoi animak Imphal da leiba hospital amada layengna chatpani hairi. Thokdok asiga mari lainena More police na matai manau ani gi mathakta thizin humjin bagi thabak chathaba haukhre. Ariba matam gi bom taramapan ngasi Lilong police station gi manung chanba Waithau Chiru Khun gi cemetery manakta gi fangkhre. Lilong police ki akhanaba team amaga loinena state bomb disposal squad na Waithau khongnang kachinda numit yung bapung tarani thoi minit kuntra mathoi taba matamda hariba bomb sing asi dispose tawkhre hari. Hauzik pau gi marathatna aten babrek amatang lominasi. Admissions open for pre-primary teachers training courses. Ten seats per batch for 6 months. 90% job facilities, also available online classes. For more details, please contact Nawa Singdamsang Office, Changangai, Makhalekai. Contact number 8837483810. Break matung taram nokchari makhata ba pauda ngasi CMO Bisnupur gi mityeng makhada amuko amasung yuko bitka punna chatminari ba All Nachau United Clubs Organization amasung Nachau Gram Panchayat ki makhada semba village level COVID-19 task force Nachau ga khutsam naduna Nachau gi oina second dose gi COVID vaccination campaign ama Nachau maning lekai community hall da pangchokre. Ngasigi thoram aduda mioi chani humputarani thoida COVID-19 da tika thadoki. Ngasigi vaccination program asibu mapung fahan bada achoba thaudang laukiba club ki COVID warriors sing amasung medical team bu U COVID ki makaidagi thagat pa phongdorakli. Aikoi khwagi irakta tinbiramba All Manipur Students Union MSU Mayai Loishangi Information and Publicity Secretary gi thaugai pubiramba wangkhai mayum rimaka na masagi anaba amana maram oiduna Apollo Hospital Guwahati da laikhidabada MSU na ngasi awaba phongdokre. Rimakan ngarang nongyai matung pung ani tarapa matamda hospital asida laikhidabani. Mahak na manung matam chadana laikhidabada MSU gi makaidagi thamoi shokna awaba phongdokchari hairi. Mahak ing listing ama chamapan morputara marigi October tara tareta Uripok sinam lekai da poki. Mahak na DM College of Science da ing listing ani tara humdoidagi ing listing ani tara mari fauba graduation tamlakhi badagi MSU gi thaumi oirakhi. Ing listing ani tara manga dagi hauna MSU Imphal West District Committee gi Assistant Secretary, Joint Secretary amadi Vice President gi thawai su pubiram duna iramdam asigi tongan ba issue kayada Thawai haksang yauna thabak tauduna mahairoi lup asigi achangba thaumi oirakhi. Wangkhai mayum rimakan mahaki punsigi aroiba mikup faubada MSU Mayai Loishangi ing lising ani kun mathoi ing lising ani kun humdoi gi sesanda Information and Publicity Secretary gi thaugai pubiramki. Leiba ki thabak thauram kayada atenba matam asida kathokpa amaga loinena mangjil thana chenbi jongbirami. Mahak na matung matam chadana laikhidabada All Manipur Students Union gi members sing na awaba phongdok jabaga loinena imung manung gi awaba da su saruk yazari hari. Ngarang Churachandpur da leiba B5 Cham village da Girl Up Khonjel na reusable and sustainable vala sanitary pad yenthokpagi thauram ama pangchokre. Thauram aduda kun adugi khulakpa pastor amadi kungi youth club ki member amadi beneficiary humpu manga na saruk yaki. Tharam aduga mari lainena nupi gi chagi khongkap ki oiba scientific oiba mai masing khanghan baga loinena Jackson Thaurang lokhatpagi pathap kayasu takpi tambiki. Girl Up Khonjel haibasi United Nations Foundation gi Girl Up Mission gi makhada linkhatpa club amani. Ngasi yenthokiba reusable and sustainable bala sanitary pads sing asi project adhikar gi makhada pibani haina club asigi president Ridhi Puyamna phongdorakhi. 65 reusable and sustainable bala pets B5 chamda lariba menstruators in the yenthok chabagini ko aduga sigi pets akoi project adhikar dagi phangbani and then akoi Girl Up Khonjel se rupees 13,000 fundraise tawbangam jakre project adhikar gi makhada aduga project adhikar se Girl Up India amadi project balana punna silminaba campaign
Selin Digital na leptana sa tharakpa COVID-19 awareness kam poster campaign ngarang Imphal West District ki manung chana laiba hauba marak kangjam laikai nambul churen mapanda potfam famliba amadi pot laiba lakliba singaloina na pangchokri mapung oina COVID kis SOP ngaklam daba sing ngakhanaba amadi face mask yen thokpana thoram adugi mapung oiba saruk oiki thoram aduga mari lainana fanjobam lanajit singh producer Selin Digital na haiki COVID ki laijet fatri amadi laijet asina aikhoida pi kiba China chaitheng amadi housing mak aikhoida pi riba khudong chada bapumba aikhoi pumna makna kawbagi achoba mami tari basi afaba khudam natte aikhoi punna laijet asi thingminaba amadi jackson minabagi mathakta SOP ningthi na ngangminasi haiki chathariba COVID-19 gi oina awareness kam poster campaign asi makhatana chathaki gani hainasu phongdokhi campaign aduda KSH Jam Singh FPO B Hemant Sharma RO Selin Digital Amadi Executive Member Singh Su Saruk Yaki Paugi Maraktatna Atenba break Amatanggalong Minasi. The NDA government of Manipur is working with full dedication to fulfill PM Modi's mission to bring clean water to every rural household in the country. CM N. Biren Singh has already announced that potable water would reach all households in rural Manipur by 2022. How ambitious this task is can be gauged from the fact that when the National Jal Jeevan Mission was launched on August 15, 2019, only 5.74% rural households in Manipur had tap water connections. This meant that out of 451,566 such households, only 25,920 had functional household tap connection. But in just 2 years, that number has grown to 235,628. That is from 5.74% to 52.18%. 284 villages and 255 panchayats have already achieved 100% FHTC status. Such has been the seriousness of the government that 2 remote villages close to the Myanmar border, Khangbarol and Khengjoy, have also been provided full regular water supply. These villages were once severely infected with insurgency, but now all 155 families there have tap water supply. Despite the massive COVID-19 outbreak slowing down the progress, CM N. Biren Singh is determined to provide every household potable water supply by next year. As PM Modi aims to bring clean water to every home in the country by 2024, CM Singh is ensuring Manipur is at the forefront of this mission. Clean water to every rural household in the country. CM N. Biren Singh has already announced that potable water would reach all households in rural Manipur by 2022. How ambitious this task is can be gauged from the fact that when the National Jal Jeevan Mission was launched on August 15, 2019, only 5.74% rural households in Manipur had tap water connections. This meant that out of 451,566 such households, only 25,920 had functional household tap connection. But in just 2 years, that number has grown to 235,628. That is from 5.74% to 52.18%. 284 villages and 255 panchayats have already achieved 100% FHTC status. Such has been the seriousness of the government that 2 remote villages close to the Myanmar border, Khangbarol and Khengjoy, have also been provided full regular water supply. These villages were once severely infected with insurgency, but now all 155 families there have tap water supply. Despite the massive COVID-19 outbreak slowing down the progress, CM N. Biren Singh is determined to provide every household potable water supply by next year.
Admissions open for pre-primary teachers training courses. Ten seats per batch for 6 months. 90% job facilities, also available online classes. For more details, please contact Nawa Singdamsang Office, Changangai, Makhalekai. Contact number 8837483810. Occasion singidamakta makhal kiyagi cake, haibadi photo cake, layer cake, brunch cake, barbie cake, fruit topping cake, cupcakes in a chingba fangbigani. Amadi adomgi apamba moongda cake customized tawbagi khudong chabasu pisari. Khudong chabasing asi lawbinabagi damakta lensing biro aikhoigi address NG College Road near Naurangtong. Phone number 9864112972. Aikhoigi online partner Food Wi-Fi amasung Food Web tegisu order tawiba yagani. Break matung taram nokchari makhata bapawda ngasi yaripok yambem da thokiba khana chenabagi thodok adugi matang da DOA ke Youth Front gi President Sarungbam Bimol na sengdorakli. Masi mamang haida ai meeting sing asi singi ra ji ngarang tangji kogi rodo chunjoi baba bam ko samjang ai ma ki tapan do bam tumba ko ma ki mayamba rodo bam ji moyom ji ngarang da ku mangam khaida ai gi la ga meeting to ya roi kai ko meeting to ta di sina ba yaw na gani achi la yaw gani ala meeting to ta di afabo koi roi la ai wala ki lam atadu da ai na moi da haje ki sidi candidate is the any candidate macam tu meeting tahu dah magi akai balik tahu dah punya tu ting balik tahu ina ai meeting sisa dari Malaysia kalau lain lagi dia tahu kan lah aku ini tu kalau ada janjian kerap ina ai mana nak meeting sih hantuk tergedi kare hantuk tergedi hari ini soal apa asyik nak apa pun namin yemu har naga ai yemu ni tu aduh kan masih tahu betul di cap cana hanya bah mana hanya bah wahai tu ni mau pergi masih Kasi nga hari gadi yang kita sentuh ini meeting sih ngasih simbol di pokok sudah lagi. Orang orang di kudat kai meeting sih untuk ya tapi tu dalam upaya mana tahu kan ngasih kudat tu ini meeting sih kan lah. Mungkin ai tunggan tu laku laga mahai bermain macam musim bersih dalam ai ngasih laku musim bersih dah. Orang pun sentuh ini hek pun ini orang pun senjit. Orang pun pergi Napoleon, pergi orang pun senjit. Aduh apa yang orang berjual hai, orang mari sudah singgah dah ada. Halo tugai ro ya ro hai ni mungda. Itu nungdum hasil apa nungmai pemfering tahu apa em tahu kan dah hai ber tunggu si toki ni. Masih di video progress itu orang berarti yang kelai semua na. Lain dia tahu dah halo tu tahu 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 ni. Imphal West District ki manung chana laiba sekmagi awang lekin thabi playground dangarang apai football academy ama hangjokre. Thoram aduda DM College of Teachers Education ki Associate Professor Dr. Konika Khuraizam Singsubam Nimai Singh ALMYA Founder Secretary amadi Manipur ki masak nairaba film actor RK Samorendro Kaikusu saruk yaki. Thoram aduda Dr. Konika Khuraizam na Manipur asi talent yam na laiba potential yam na laiba lamni talent sing asi yokhat na ba apabi football club hogdora pasi yam na nungai ba fawi haiki. Mahak na pukning haksang animak fana thambagi kana bagi matang dasu fongdoki. Lamkhai gi matang da India amadi China gi military commander singgi marakta wari shana bada yana ba amata purak pangam khidre hairi. Ladaki nongchup thangba lamdam gi matang da laibak ani gi marakta lairiba chayet na ba adu gi matang da India na thamba proposal ama China gi maikai dagi reject tawrakre haina Indian Army na fongdoki. Nakal anina ground da security gi yauna amadi pau fauna naba Indiana thambada China na yakidabani. Wari sanakiba aduda positive oiba fall amata purak pangam khidre haina Indian Army na makhatana fongdoki. Ngasi ayuk pung taramathoi taba matamda Prime Minister Narendra Modi na Indian Space Association ISPA sangakri. Space amadi satellite company singna punna hogdokpa ISPA asigi founding member singdi OneWeb, Bharti Airtel, Map My India, Walchan Nagar Industries amasung Anand Technology Limited ni.
Organization asina India da space ki oiba thabak singda khumang chawshinaba hotnabaga loinena space technology ki matang da ISRO ga su punna thabak tawminagani hairi. Thoram aduda Prime Minister Narendra Modi na haiki ISPA asi India gi oina space technology da achoba ahongba ama puraknaba thabak tawbani. Space sector asina India da laumi amasung ngami singi thabak thoramda hena khudong chahannaba nong ising amadi matam gi mahosagi phibam mangjong nana khanghanaba khudong chaba ama piragani. Hauzik aroi bada maru iba pau amukhana. Manipur da haukiba pung kunmari asda mioi chama supna manga nauna COVID-19 positive oikre laina asna maram oiduna mioi amata sikide positivity rate chada manga dasmik mapal oiki. Andro Kendra ki manung chanba yambem da miyam mifam pangthok lingai da hanagi Minister T.A. Shyam Kumar amadi intending candidate Laurembam Sanjoy gi supporter singi marakta khud thokna bada mioi charuk asok apan nangkre. North East punung siba party na laingak lingai tanja asi lahoduna lamdam asigi culture chawkhatna ba hotna hausi haina Rajya Sabha MP Laisemba Sana Jawbana Fongjokre. Amadi mipum khudingma COVID vaccine kapthoktuna COVID laina laijet asi Manipur dagi pungmut muthatnabagi pandamda Manipur gi Chief Minister N Biren Singh na Imphal West District ki Vaccination Express Hudokre. Ngasigi oinadi PONYTV na pizaba numidangi Manipuri pau mityeng tabiri basingbu kurimzari.